ngasi koigi security advisor Mr. Kuldip Singh unazare koi naha ma case koigi mukhum khangtana mangki bagi matangda naha se amta phangnaba anyhow tawraga amtang hidaba yadi haibagi ai unazabani ada security advisor ngarang su koi DGP gi all officials yang unar matungda ngasi security advisor unazabani duga PR president rule la matungda ahan ba oina unazabani aduna Haojik2 full authority central government gini aduna tawba yaba angang se naha se kanbada any possibility sinaba yaba tawbiu haibagi request ki changjabani sida mahakna haibirapagi matungna koigi rang DGP na harakwa koi DGP office gi harakwa sem koigi laiba adui matangda koina khana jai khana koigi laiba kamaina mahak sangi bano dai di red alto se kamaina CCTV footage ta kamai ubano haibido adanga si latest update ta tazabagi matungina koigi every possible areas ta koi ayamba central koi police to support tawduna central forces ki ayamba koi Assam Rifle BSF CRPF security advisor haibida koi matungina koi mag deploy tawraga koi kamaina angang sin naha se kamaina kan sige haibagi kanna honari haibagi pot tambiri aduga koi gi upi dominated area da leiriba jaga leiriba in Ccpur gi DC mayam pullaga kamain taw sige angang si leibra leitabra haibagi thiri haibagi phongdore koi ne pambadi dase na mana ke do bai changuri no kana kamain changuri no haibai wari duna kona investigate tawbagi process na kona thamaga kamaina angang se koi gi every possible process personnel kamain pula full seasonaraga kamain angang se naha se mukeshi kamain kan sige haibadune akoina pamjari badi haijana meduna mahana yam kana honari all possible ways the top officials yauraga jaga jaga da baina hujik mafam da on the spot lady of chinna area sing du da lady du CCTV footage su koi nga sarangi hospital du ngataba araiba every angle dagi CCTV footage su angang kadai chakhi ge haibagi thiba kanna tawri haibagi haibire eduna central forces loi yauraga hujik kanna thiba kumba chathari aduna angang compulsory phangna bonari apatana hona jari haibagi mana mahana thambire akoina haijabadi sajaba mangan biganu Biala panis is the full authority na itaduna koigi Indian forces se advance koi haibagi koina su khangi bani mi bam prajana khangi or world khangi bani Indian forces se kan advance koi ge haibaduna sigi advance koi haibagi koi thajaba se mangan biganu angang se any how tawraga kadai lairi banu karamba jagana particularly adai da trace tawba kharadi ngam banina kamai tawraga angang se kannaba se hona view sigi thajaba se koina thajaba mama thamaga songi manaka laiba si mangan biganu haiba matamda mahak ya fully cooperate tawri yang kan fully kanna sangjalli haibagi thajaba ma pire amtang yang tuna phangan biyo haiduna ai ngasi security advisor haijare mi sumaina every concerned authority da ai leptana pawphongna jaraga angang sigi matang da ai kupamaro laujari haita atop thajaning oi riba paw mun Haojik2 Ccpur da erang hourakhre hairi loinana miwema tamthina sukpagi sakta mamaga loina thaganarakli atop tendak paw muna korongam da kuman phungdor puwa pamamada laikai da leibasing club imaibel singyari herman kre lushin biro Haujik mafam kuding funaba khatna sainabana loire ba wafam korongam khumana phungdorakli amarom dana delimitation exercise na family planning ningthina tawbi state sing serak pi gadori Tamil Nadu ki lengak party ba DMK na parliament BJP na lusing ba center lenga na propose tawri ba delimitation exercise asi akan mamong na yaning da ba phongdok laduna exercise asina central India state sing kakta tong jab purakani haina phongdok raba matung Congress party na delimitation gi matang na makoi gi khongpham kadom da lep liba gi haibadu phongdok laduna exercise asina leba asida family planning thina tawbi state sing bo serak pi gadori haina ngarang phongdok rim Congress ki General Secretary in charge Jairam Ramesh na hai family planning ningthina tawbi state sing the central India da leriba state singumna population hengalakta banina delimitation exercise pangthok pare parliament ki seat kya mangjadori mamang da lenga na family planning ga mari lenaba program kya sinuna population control tawbasi national objective ohen khraba matung housing na population planning ningthina tawbi state sing asi delimitation ki kudong chaba lawduna serak pinaba thorang lakle ki Mangna makha taraduna Lok Sabha da Haujik leribi state distribution asi kumja English singa maga samapan go humdraga mathoigi census data da yumpham oiraga tawkhibani Constitution ki article 82 kumja English singani da semdok sadokhiba dugi matungina Lok Sabha gi seat distribution asi kumja English singani ga kunga taruki matungda phangba hanba census ki population data adugi matungina nauna tawgadabani adubo English ngani ga kunga mathogi census data phawba puthokpa ngamdriba BJP gi lenga asina khonglei thuna delimitation exercise pangthoknaba thorang tawrklibasi
family planning ningthina tawba state singbu delimitation gi khudong saba lawdun serak pina bamadi parliament state sing asigi representation hanthanduna mapangal son thananaba BJP gi lengana thorong lakpani haikinasu pawks tam khatari amaromdana numai kuntrani nungwai kapnaba leppada Ukraine yare President Zelensky Russia Ukraine gi lalushnabagi panamna United States na puthurakiba numit kuntrani Ccpur proposal Ukraine yare haina laiba asigi President Volodymyr Zelensky na phongdokri numit kuntrani gi Ccpur agreement asi Ukraine gi front line da Russia gi lanmi gi hakhengna kuthoknari mafam sida chanagadabani yana sirol asi matam kharagi oiba khuthoknaba lepa khaktada yumpham oiraga US na puthurakiban hairi Saudi Arabia da Ukraine amadi US ki officials na la lusinbigi matangda ngarang digi hoduna wari sanakiba sida Ccpur gi wapam asi puthoktuna khanabada Ukraine yakibani hairi lana si lusinna bohona bigi ahanba khongthang oirabasu Ccpur gi oiba warol asi Russia na yaraktra bidi satnabi yaroi dawri Haojik Ccpur gi oiba warol asi United States na Russia do official oina khangalangnaba Russia gi maikedi gi pau pirakre warol adu Russia gi President Vladimir Putin yauna makok thongbu official singna yengsilaba matungna nami kuntrani gi oiba Ccpur agreement asi yaina trakana yadi haibigi paukhum pirakadabani hairi Seraksida Russia na Ukraine drone sisinaduna landaba leptri Ccpur agreement toramdai Russia na akan mamong da landarakli karigumba Ccpur agreement asi sangdoktuna tungkoi batang dulai tapa phipam lehananaba political goeba solution ama purangnaba tharang langlabadi matam adu Russia na Ukraine gi maru oiba mafam kaya control tahoduna nakal ani gi marakta wari sanaba matamda ahenba power lainaba oigani hari President Donald Trump na phungdokhiba United States na puthokliba Ccpur ki oiba warol asi Russia na soidana yarakani haikena su pausta makhatari amaromdana epic number gi wathok loisinanaba political gi suggestion pamli duplicate electoral photo identity card epic number gi wathok asi loisinanaba honabada laiba gi political parties gi suggestion karino haibadu taba pami haina Election Commission of India ECI na political parties singda sepau thakre hari sepau du da ECI ni epic number gi wathok asi loisinanaba honabada mari leinaba stakeholders gi mifam pangthok mathokte mifam asna leba asi gi election process asi hiena mapangal kangkat hanbadana tana duplicate epic number gi matangda singnari basi ko hanmang ngwan ki ECI na tuan national amadi state parties singna mathang thagi kunthra phawgi manung epic number amadi mikhal gi process ka mari leinaba issue sing body asida khangalangna basu phongdokhi hairena pawks ta phongdorakli atopa pawmana anti diabetes sidak hongna photokre mankind's pharmana impagliflagin hairibe anti diabetes ki hidas India da puthokre amasu market ahong mamal yon bahokre hari German gi pharmaceuticals company na judicial haiba brand name asigi makada India da hida asi yolingai dadi tablet amada lupa humfu piramani adubo mankind pharma na puthokna yoli hida asidi tablet amada supna gi lupa taru khakta makpi hari anoba diabetes ki hida asi na India gi middle class amadi lairab imung singda diabetes na yorakpada hidak mamal hongna fungan mangamlagani India da miyoi crore tara hena diabetes na aduna leiban ahongba mamalda hidak phangan mangamba sina anaba kyari asoba pulum ama thangthaba ngamlagani haidi atop pawmana torel ga sagunari basing si holo Manipur da lariba maruiba torel singa si hausik yamna mosilakli haida mi paiba wapum thamladuna Nambul torel amasum hana molam daba kongba torel su asum mosilakli torel da phata haudi thada bigi nabi ama lariba si miyamna thadokna ba honasi torel manung digi JCB sejina duna yamna luna nungamasum laingoi pekthokpada torel gi mahoksa gi hana laijara phibamna saun ahongba lairi haiba wapum thamki Sokpa pegi mingda singpa torel kyagi han leramba phibam da sauna akaiba pi heba wapum thamladuna torel da dam asokba kya sajilakpana torel gi ising gi isil da ahong lakli ithai beres thobal maphau dam khopmam sum dolai thabi beres na singba kayana dam gi makha thangba da leiba torel gi saktam da sauna akaiba pi rakhi torel da miyang gi punsiro lining laisong gi sagonari bani nga sa san usek Kaya torel gi mating hingli bani hai wafam sumang phongtokhi torel singi horapam singi saruk sing uwa yandatuna kok thorakpana nong tarakpada singdagi sentarappa ising ama saphat haudi singa du torel singna ningthina puba ngamdabana torel launambal kaiduna ising isaugi saitheng sing mayungnari
torel kananaba umang yokhatpa mathau tai haba wafam phongdokladuna makna hai manipur gi maru oiba torel kya asoba dam sing sajilakpana torel gi ising gi isiel akaiba tholakli masina torel sagona duna lakliba miyang gi punchid asoba saithing piri dam sajin khibana torel dagi nung lengoi pek tuna masu nga pha duna hingjaramba imung kya gi hingnab gi lambi sing thadalakli haina palladuna hausi oirakliba torel sing gi ahong basi miyam punna khangmina duna masum torel sing bu matau kramna kangadagi torel kanna bhona bata manipur gi miyam na kari thaudang nofam thui haibagi maramda mifam asida kupna khanakhi haidi torel asi manipur gi puwari ga thadokna ba yadraba laitin gi oiba mahoksana thambiramba khudol amani haiba wafam thamladuna torel kanba si ekoi khudima ki thaudangni torel molhandana ba torel da plastic amasum phat haudi sing thadaba thingmina basangi torel sing asi ayamana loktak pat tagadoribani torel sing rejuvenate tauba matamda manipur lairiba department sing amana amaga mating pangnaba mathau tai haba wafam mangna phongdokhi ngasi gi thauramada resource person oikhiba manipur university gi manipuri department gi associate professor dr siram raskitana mauksa lairembina pebiramba manipur gi turel sing amuk na hongnana kannana basengatpa mathau tari ki sing pat turel si mauksa lairembina pibiramba miyoiba jatina hingbaga sagonari bangakne haba wafam thamladuna aikhoi khudimak turel da saidangduna laklibani torel na aikhoi gi pukaini torel asi miyoibi haksangi singli gumani manipur gi turel gi mauksa gi saktam asi nomo gi mangsilaklabadi iramda masi gi saktam su mangkibe he miyoiba khunai ga loinana miyoiba ga sagon aduna lakliba thawai panba jiba kyasu mangkibe ge haina mi paibu wafam mangna phongdokhi lamda masi gi ipai pukyana lasem lon digi hauna torel sing kanna bi thabak sing pekhatuna lakli ngasi gi mirol aikhoina su torel sing kanna ba akanba miyeng sang sumi haiba wafam su mangna phongdokhi thauramatuda nongbrang kendra gi thawal turel ga sagona dun lakliba ibotombina thawal river and changing relationship with communities loktak fisheries welfare association gi president haisnam sawbana khodak river and impacts of ithai beres haiba hiram sing da wangangki tungda strategies to project rivers in manipur gi maram discussion su pangthokhiena paus ta makatari adu tendak na sumna myam da thamjaram gi haujik2 di myam pausi matang sa sinjarage masu myam puna no update ngaminasi